Hello ma'am, ngasidi yam araiba hinjang doibado yam hauna alu thongake ma'am. Aina ngasi alu thongdoise kaiginoda akhoi ichasingse hinjang napi yam chadeba aduga mu swaidadi hinjangse ahawasu thokte khongdro mairen sebot si mui pamde aduna aise ayuk khudinge yamna hawai thongeba sabji iromba gumba kangkhogumba ama tawraga mayamna ye thali utpadasu uramgani moidi hawai bu thongadi adum phajan chaiba do ngasidi alu thongbu cherke moina adum hawai mota alu gumba si thongbasi moi adum pameba sebot mairen de angasingje pamdeba ko aduna ai alu se yam hawa thongba aina thongjo mong cherke me mayam asa taw khara haire kai thak toino alu na kamaina hap toino haibado ai mathang mathang sum cherage mayam wari sana sana ahambada thausi sare tejpata ama tangkhai ta thoga hapchale alu sisu mayam yam hawbani adugane akhoi jira maru do adu kitang ama hape aduga sina hing akhoi aphabi dun akhoi sadari anapi do thoira thokjira ude sisina using chada ko sikitang ama hape alu thongbadadi si hapa hawe do kala mirch do adu ahum ama hape long ahum ama hape sigi ahum se hapase akhoi hinjang se alu thongbadane manung nungsi haweba aduga tilhau ama phajana soire aduga hapchale tilhau se akhoi kitang sugaira so hena hawgani bako adu ai adum sumai soiraga dum hape tilhau sina hana hapise tilhau se yam kuina changeba adugi kitang hana ngauthobane mayam se dum thongba saramgani da alu se ado ngasi se hinjang su leiraktre de hawai da sum chabado aina alu thongge habdo moi chage haba adugi kari patta khara thae kari patta se haina daba midi thakra jai ko aduga sina singa sanam ga kitang sugairaga thae yam thakpagi adum darkar ta dabane ba alu thongba se adum hawbane aduga ngahak aidi maroi singje kitang mulakpa bhaw ngaugi ge ma'am aduga mathang aigi hapkada potsing to dum hapsarake tilhau sine ta kitang kuina changeba aduga moigi akhoi tilhau adagi chanam sing hapidana ko kanagumbana yumda leiradi napakpi hapningba hapiyo hawani ado na kupidi hawtabane alu thongbadana kupi hapase ai kya hainadeba ado napakpidi hawbani ma'am aigidi hawjadabagi haptre aduga ngahak munchale haitare aduna hoji khamena sinba aina kitang pikpado ahumgumba laure aduga soira hapchale kitang kuptakna soraga yam kuppasu nataba megidi se grinder takhairagane hapadi yam thuna hinjang si oibane ado ai takhaidre grinder mukta ama mukto dusaro dum munnaba thongagena aduga matang sida mayam koi thum khara hapsare thum hapsaladi yam thuna maroi si mulani aduga kamena sinbada yaramba isingi saruk tilhauda yam isingi saruk to yam thuna thoglaaga yam thuna munbane adugi ngahang makum kumjalaga ngaubirani ai kaimta masala atopa thakti ko ma'am jiraga ngasai using saga longga kitang thakpadugi hena powder thaktriba hana masala thakjradi hinjang se munjingaida hawroi aduga kasemjar kasalakpaneba thum thaksanbadagi magi mahi se akhoi khamen simba tilhauda yawa mai se yam thun tholakpane ado khara munchale ma'am yam kaaba ngaudabida ko yam kaaba ngawrsu hawte alu thongbada adugi aina machu khara thae simasu yam phai yumdai porakpane atakpane na atakpadai lobdo yamna tinataba akhoi kilomkhai gumba porakpa haitare aina hana lakpado aduga kadanaba ngahak otpire aduga mathangda akhoi fadigum powder do adu khara hape aduga ai jira powder de haptre kaina de jira maru do aduna dum ohelagena jira powder so dum khara hapiba yai ko aduga ma alu thongba se masala kitang
ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯔ ꯍꯥꯞꯄꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯗꯣ ꯑꯩ ꯀꯩꯀꯩ ꯍꯥꯞꯄꯛꯇꯣꯏꯅꯣꯗꯣ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯦꯛꯁꯇ꯭ꯔꯥ ꯃꯁꯥꯂꯥ ꯈꯔ ꯑꯩꯅ ꯍꯥꯞꯀꯅꯦꯕꯀꯣ ꯑꯗꯨꯏꯗꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔꯅꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯦ ꯃꯩꯗꯤ ꯂꯩꯊꯔꯤ ꯑꯩ ꯀꯥꯗꯅꯕ ꯍꯥꯏꯅ ꯁꯨꯀꯥꯟꯁꯦ ꯌꯥꯝ ꯀꯥꯁꯟꯒꯟꯕꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯐꯤꯁ ꯃꯁꯥꯂꯥꯗꯣ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯃꯁꯥꯂꯥꯗꯣ ꯑꯗꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯌꯥꯝ ꯅꯠꯇꯕ ꯑꯗꯨꯒ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯃꯩꯁꯦ ꯂꯩꯊꯔꯒ ꯃꯁꯥꯂꯥꯁꯦ ꯃꯨꯟꯗ꯭ꯔꯁꯨ ꯍꯥꯎꯇꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯃꯁꯥꯂꯥ ꯃꯌꯥꯝꯁꯦ ꯃꯨꯟꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯍꯩꯖꯤꯜꯂꯦ ꯁꯤꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯦꯇꯂꯤ ꯏꯁꯤꯡ ꯁꯧꯍꯟꯅꯕꯁꯦ ꯌꯥꯝ ꯐꯕꯅꯦ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯃꯤꯅꯤꯠ 1-2ꯗ ꯁꯧꯕꯅꯦ ꯑꯗꯨꯒ ꯇꯥꯏꯝꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯑꯃꯃꯝ ꯊꯝꯕ ꯌꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪꯁꯦ ꯍꯥꯞꯄꯦꯗꯅꯀꯣ ꯑꯗꯨꯒ ꯃꯩ ꯈꯤꯇꯪ ꯂꯩꯊꯔꯒ ꯑꯩꯈꯣꯏ ꯃꯁꯥꯂꯥꯁꯤꯡꯁꯤꯒ ꯑꯩꯅ ꯍꯥꯞꯄꯤꯕ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯤꯒ ꯃꯨꯟꯅꯕ ꯐꯖꯅ ꯉꯥꯏꯍꯥꯛ ꯉꯧꯗꯣꯏꯅꯦꯕ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯎ ꯃꯣꯔꯣꯛ ꯅꯠꯇꯦꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯎ ꯃꯣꯔꯣꯛ ꯍꯥꯏꯒꯦ ꯇꯧꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯔꯤꯕꯣꯞ ꯈꯔꯁꯨ ꯍꯥꯞꯄꯦ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯃꯇꯝꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯃꯨꯟꯁꯤꯜꯂꯛꯑꯦ ꯉꯥꯏꯍꯥꯛ ꯑꯩꯅ ꯉꯧꯔꯒ ꯊꯝꯕꯗ ꯁꯤꯗ ꯊꯥꯎꯅ ꯃꯊꯛꯇ ꯇꯥꯎꯈꯠꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯃꯨꯜꯂꯦ ꯍꯥꯏꯅꯦꯕ ꯃꯔꯛꯇ ꯃꯔꯦꯛ ꯀꯥꯔꯛꯄꯅꯦꯕ ꯃꯌꯥꯝꯁꯦ ꯃꯨꯜꯂꯛꯑꯕꯅꯤꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯂꯨꯗꯣ ꯍꯥꯞꯄꯅꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯞꯇꯣꯏ ꯑꯂꯨꯁꯦ ꯐꯨꯠꯇꯣꯛꯑꯒ ꯊꯝꯕ ꯑꯂꯨꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯨꯟꯕ ꯅꯠꯇꯕ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯟꯕꯁꯦ ꯈꯨꯠꯅ ꯈꯤꯇꯪ ꯈꯤꯇꯪ ꯊꯨꯒꯥꯏꯔꯒ ꯌꯥꯝ ꯃꯨꯜꯂꯁꯨ ꯏꯔꯣꯟꯕꯗꯧ ꯇꯧꯕꯅꯦ ꯍꯥꯎꯇꯕꯅꯦꯕ ꯈꯤꯇꯪ ꯃꯄꯪ ꯑꯩꯈꯣꯏꯒꯤ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯕꯁꯦ ꯍꯥꯎꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯑꯂꯨ 3ꯈꯛ ꯉꯁꯥꯏ ꯐꯨꯠꯄꯅꯦꯕ ꯑꯗꯨ ꯍꯥꯞꯆꯜꯂꯦ ꯇꯣꯏꯗꯅꯕꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯇꯣꯏꯔꯁꯨ ꯍꯥꯎꯇꯦꯕ ꯑꯗꯣ ꯁꯤꯃꯅ ꯈꯤꯇꯪ ꯍꯦꯟꯅ ꯇꯣꯏꯍꯜꯂꯒꯦ ꯃꯐꯣꯟ ꯅꯥꯏꯅꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯣꯠꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯔꯛꯄꯅꯦ ꯃꯌꯥꯝ ꯀꯥꯡꯒꯧꯒꯤ ꯇꯥꯏꯞꯇ ꯑꯗꯣ ꯆꯥꯛꯀ ꯆꯥꯛꯀꯗꯧꯕꯅꯤꯅ ꯃꯍꯤ ꯈꯔ ꯍꯥꯞꯇꯣꯏꯕ ꯀꯔꯤꯝ ꯍꯥꯞꯇꯕꯤꯗ ꯁꯨꯃꯥꯏꯅ ꯆꯥꯔꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯤ ꯊꯣꯡꯉꯤꯕ ꯑꯂꯨꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯇꯟ ꯄꯨꯔꯤꯗꯣ ꯑꯗꯨꯒ ꯆꯥꯃꯤꯟꯅꯕꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯅ ꯄꯨꯔꯤꯒꯤ ꯔꯦꯁꯤꯄꯤꯁꯨ ꯍꯥꯞꯄꯅꯦ ꯑꯅꯧꯕ ꯑꯃꯨꯛ ꯍꯥꯞꯀꯦꯗꯤ ꯈꯟꯕꯅꯦ ꯑꯗꯣ ꯄꯨꯔꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯐ꯭ꯔꯥꯏ ꯑꯣꯏꯕꯅꯤꯅ ꯆꯥꯕꯗ ꯀꯤꯕꯅꯤꯅ ꯇꯣꯏꯅ ꯆꯥꯗꯕ ꯏꯁꯤꯡ ꯍꯥꯞꯄꯦ ꯃꯌꯥꯝ ꯏꯁꯤꯡ ꯑꯁꯥꯕꯅꯤꯀꯣ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯁꯥꯍꯜꯂ ꯊꯝꯕ ꯑꯗꯨꯒ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯞꯄꯤ ꯁꯧꯍꯜꯂꯛꯑꯒ ꯍꯣꯔꯦꯟ ꯅꯪꯁꯤꯜꯂꯛꯄꯒꯤ ꯆꯥꯡꯗꯣ ꯆꯥꯅꯅꯕ ꯃꯩ ꯂꯩꯈꯠꯂꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯂꯩꯊꯔꯒ ꯃꯨꯟꯕ ꯍꯥꯏꯗꯤ ꯃꯨꯟꯗꯤ ꯃꯨꯜꯂꯕꯅꯤꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯍꯥꯞꯄꯤꯕ ꯃꯍꯤ ꯃꯁꯥꯂꯥ ꯑꯂꯨ ꯅꯨꯡꯂꯨ ꯃꯌꯥꯝꯁꯦ ꯄꯨꯂꯞꯅ ꯁꯧꯃꯤꯟꯅꯔꯒ ꯍꯥꯎꯅꯕ ꯐꯖꯅ ꯉꯥꯏꯍꯥꯛ ꯂꯣꯜꯂꯒ ꯊꯝꯕꯤꯔꯅꯤ ꯁꯧꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯃꯩ ꯂꯩꯊꯔꯒ ꯍꯥꯏꯗꯤ ꯃꯤꯗꯤꯌꯝꯗ ꯊꯝꯃꯒ ꯉꯥꯏꯍꯥꯛ ꯂꯣꯜꯂꯒ ꯊꯝꯃꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯌꯦꯟꯁꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯃꯔꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗꯨꯗꯀꯣ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯇꯧꯕꯁꯨ ꯋꯥꯠꯂꯤ ꯑꯗꯨꯒꯤ ꯃꯁꯥꯂꯥꯁꯤꯡꯗꯣ ꯀꯩ ꯀꯩꯅꯣ ꯍꯥꯏꯗꯨꯁꯨ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯣ ꯂꯣꯏꯗ꯭ꯔꯤꯕ ꯃꯁꯥꯂꯥ ꯍꯥꯞꯄ ꯈꯤꯇꯪ ꯈꯤꯇꯪ ꯅꯝꯈꯥꯏꯅꯤꯡꯉꯁꯨ ꯑꯗꯨꯝ ꯅꯝꯈꯥꯏ ꯌꯥꯏ ꯃꯌꯥꯝ ꯑꯗꯣ ꯈꯤꯇꯪ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯑꯂꯨꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯕꯁꯦ ꯍꯥꯎꯕꯅꯦ ꯃꯌꯥꯝꯁꯨ ꯊꯣꯡꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯣ ꯃꯤ ꯑꯃꯒ ꯑꯃꯒ ꯊꯣꯡꯕ ꯃꯥꯟꯅꯗꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯐꯖꯅ ꯃꯨꯜꯂꯦ ꯍꯥꯏꯗꯤ ꯃꯔꯦꯛ ꯐꯖꯅ ꯀꯥꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯍꯤꯗꯤ ꯈꯤꯇꯪ ꯂꯩꯔꯤ ꯑꯩꯅꯅꯦ ꯃꯍꯤꯁꯦ ꯌꯥꯝ ꯅꯪꯕꯁꯨ ꯄꯥꯝꯗꯕ ꯑꯉꯥꯡ ꯆꯥꯗꯣꯏꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯍꯤꯅꯦ ꯃꯣꯏ ꯆꯥꯏꯁꯦ ꯃꯄꯪ ꯆꯥꯗꯦꯕ ꯑꯗꯨꯅ ꯃꯍꯤꯁꯦ ꯈꯤꯇꯪ ꯌꯥꯎꯔꯞꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗꯧꯅꯦꯕ ꯑꯗꯣ ꯑꯩ ꯃꯁꯥꯂꯥ 2-3 ꯊꯥꯛꯇꯧ ꯋꯥꯠꯂꯤ ꯃꯌꯥꯝ
ꯁꯤ ꯃꯇꯥꯡꯁꯤꯗ ꯐꯗꯤ ꯐꯖꯔꯦ ꯑꯗꯣ ꯀꯥꯂꯦꯟꯗ ꯆꯥꯕꯗꯁꯨ ꯍꯥꯎꯋꯦ ꯁꯤ ꯍꯤꯟꯖꯥꯡꯁꯦ ꯀꯩꯅꯣꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯛꯅꯩꯌꯦꯕ ꯑꯁꯤꯟꯕ ꯆꯥꯅꯤꯡꯉꯤꯗꯅ ꯁꯥꯕꯗꯗꯤ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯁꯤꯁꯦ ꯒꯔꯝ ꯃꯁꯥꯂꯥꯅꯤ ꯒꯔꯝ ꯃꯁꯥꯂꯥ ꯈꯤꯇꯪ ꯊꯥꯛꯑꯦ ꯁꯤ ꯒꯔꯝ ꯃꯁꯥꯂꯥ ꯊꯥꯛꯇ꯭ꯔꯗꯤ ꯍꯥꯎꯇꯦ ꯁꯤ ꯍꯤꯟꯖꯥꯡꯁꯦ ꯑꯂꯨ ꯊꯣꯡꯕꯁꯦ ꯈꯤꯇꯪ ꯆꯥꯅꯩꯌꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝ ꯊꯥꯛꯅꯗꯕ ꯃꯁꯥꯂꯥ ꯑꯃꯒ ꯊꯥꯛꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯑꯀꯪꯕꯒꯤ ꯑꯝꯆꯨꯔ ꯄꯥꯎꯗꯔ ꯍꯥꯏꯅ ꯑꯃ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯄꯔꯥꯊꯥꯗꯒ ꯍꯥꯞꯅꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯔꯥꯊꯥ ꯑꯂꯨ ꯄꯔꯥꯊꯥꯒ ꯇꯧꯕꯗꯒ ꯁꯤꯁꯦ ꯍꯥꯞꯄꯗꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯕꯅꯦ ꯑꯗꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯃꯥꯁꯦ ꯃꯦꯡꯒꯣ ꯄꯥꯎꯗꯔꯅꯤ ꯍꯩꯅꯧ ꯑꯁꯪꯕꯗꯣ ꯃꯣꯏꯅ ꯀꯪꯍꯜꯂꯒ ꯇꯛꯈꯥꯏꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯂꯨ ꯊꯣꯡꯕꯗ ꯌꯥꯝ ꯍꯥꯞꯄ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯞꯄꯤꯌꯣ ꯑꯗꯨꯒ ꯃꯊꯪ ꯑꯩꯅ ꯍꯥꯞꯇꯣꯏꯁꯤꯅ ꯃꯤꯊꯤꯒꯤ ꯃꯅꯥꯗꯣ ꯃꯤꯊꯤ ꯑꯀꯪꯕ ꯀꯁꯇꯨꯔꯤ ꯃꯤꯊꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯔ ꯈꯨꯠꯅ ꯅꯩꯈꯥꯏꯔꯒ ꯍꯥꯞꯄꯦ ꯁꯤꯃꯁꯨ ꯌꯥꯝ ꯍꯥꯎꯏ ꯑꯂꯨ ꯊꯣꯡꯕꯗ ꯑꯅꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯒꯔꯝ ꯃꯁꯥꯂꯥꯅꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯝꯆꯨꯔ ꯄꯥꯎꯗꯔꯅꯦ ꯑꯗꯨꯒ ꯃꯤꯊꯤ ꯑꯀꯪꯕꯒꯤꯁꯦ ꯀꯁꯇꯨꯔꯤ ꯃꯤꯊꯤꯁꯦ ꯁꯤꯒ ꯑꯍꯨꯝꯁꯦ ꯃꯍꯤ ꯐꯩꯅꯥꯝ ꯅꯪꯁꯤꯜꯂꯦ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯣꯏꯅ ꯑꯩ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯊꯥꯛꯑꯒꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ ꯑꯃꯅꯤ ꯊꯝꯃꯒ ꯍꯩꯗꯣꯔꯛꯄꯗꯨ ꯍꯥꯏꯗꯤ ꯎꯠꯆꯔꯛꯑꯒꯦ ꯑꯔꯣꯏꯕꯗꯨꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯍꯁꯕꯦꯟ ꯂꯟꯁꯀꯤ ꯂꯥꯛꯄꯒꯤ ꯊꯥꯂꯤꯗꯨꯁꯨ ꯑꯩ ꯈꯤꯇꯪ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯐꯥꯔꯦ ꯑꯩꯅ ꯈꯨꯝꯖꯤꯜꯂ ꯊꯝꯃꯦ ꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨ ꯉꯁꯥꯏ ꯍꯤꯟꯖꯥꯡꯗꯣ ꯑꯩꯒꯤ ꯑꯂꯨ ꯊꯣꯡꯕ ꯃꯌꯥꯝꯁꯨ ꯆꯥꯔꯝꯒꯅꯤꯗ ꯑꯂꯨ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯔꯛꯑꯦ ꯑꯗꯣ ꯈꯨꯊꯣꯡꯕꯨꯗꯤ ꯈꯤꯇꯪ ꯈꯦꯠꯅꯩꯀꯣ ꯑꯩꯅ ꯈꯔ ꯃꯁꯥꯂꯥ ꯑꯇꯣꯞꯄ ꯈꯔ ꯍꯥꯞꯄꯦ ꯏꯃꯥ ꯍꯣꯏꯅꯁꯨ ꯌꯥꯝ ꯊꯣꯡꯉ ꯄꯤꯖꯔꯛꯑꯦ ꯍꯥꯎꯕꯅꯦ ꯌꯥꯝꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯕꯤꯌꯣ ꯑꯗꯨꯒ ꯇ꯭ꯔꯥꯏ ꯇꯧꯔꯒꯁꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯄꯨꯔꯤꯒꯨꯝꯕ ꯇꯟꯒꯨꯝꯕꯒꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯂꯥꯛꯑꯦ ꯂꯟꯁꯀꯤ ꯆꯥꯕ ꯑꯗꯨꯒꯤ ꯑꯩ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯂꯨ ꯊꯣꯡꯕꯁꯤꯃꯅꯦ ꯆꯝꯐꯨꯠ ꯑꯃꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯥꯡꯁꯨ ꯑꯃꯒ ꯇꯧꯔꯦ ꯁꯤꯗꯗꯤꯕ ꯅꯣꯡ ꯍꯦꯛ ꯍꯥꯡꯈꯤꯕꯒꯅꯦ ꯁꯥꯕꯗꯅꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯁꯦ ꯚꯤꯗꯤꯑꯣ ꯀꯥꯞꯇ꯭ꯔꯗꯤ ꯁꯔ ꯁꯔ ꯊꯣꯡ ꯌꯥꯏꯕ ꯚꯤꯗꯤꯑꯣ ꯀꯥꯞꯄꯅꯤꯅ ꯈꯤꯇꯪꯁꯨ ꯀꯩ ꯁꯣꯛꯏꯗꯒꯦꯅ ꯍꯣꯠꯅꯕꯅꯤꯅ ꯌꯥꯝ ꯁꯥꯏꯕ ꯒ꯭ꯌꯥꯁ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯆꯥꯛ ꯊꯣꯡꯕꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯦ ꯎ ꯃꯣꯔꯣꯛꯁꯤꯅ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯍꯦꯛꯆꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯈꯣꯏꯔꯝꯖꯔꯤ